Pausada yumpam uiba maru uiba pau khara update tawjari. Swachandra BJP ki ticket pirabadi Kakching acid lairiba party asiki member lising tara samanga BJP daki toglagani Manoj Kumar. Lakadariba Mikal asida Kakching acida BJP ki ticket Mikal thengnaraba sem sariba Wai Swachandra da BJP ki ticket pirakpa tarabadi AC asida lairiba BJP ki member lising tara samanga rom asi party asdaki togle haina 37 Kakching AC yuba morsagi Executive Member Engkhop Manoj Kumar na phongdokre. BJP Kakching Mandal Mahila Morcha amasong Yuba Morcha na sinduna ngasi Manipur Press Club ta pangthokpa. Paugi mifam amada Manoj Kumar na hai Wai Swachandra nauna Kakching BJP da join tauba aduba Kakching Mandal di taudana atopa. Mafam da tauraga BJP da yaure party ki ticket fanglagani Kakching AC ki candidate oiragani handalana santokle. Haribu Wai Swachandra Congress ki ticket ta tam homblak mai palakraba candidate amane. Ado handak di Congress na nomination file tawbadi laira na form phawa pibidre. Congress na form pibirak triba asi mahaki karigumba maral khara leiba made party ki sana kanglur ngak tawadagine. Masigi mathakda Swachandra CBI inquiry case ama senabaga loinana case pending deriba bisak amani hage. India ki Prime Minister Narendra Modi na lusingba corruption free ohenana bahonariba asida. Asigamba miwi asida BJP ki ticket pibigano karigumba mahakna party asige. Candidate when the talk labadi Kakching the lady BJP member lising tara Samangarom asi BJP daki toksare and Manamakatana Fongdoke. Nagalamarom dana Wai Swachandra da Mahal Silak Liba asi Miamgi Mayuktani Ramesur Ngauduna Miam the Waita Padaba Ngang Bahuraklabani Election Committee. Handak Barak local media Krata Court ke Kutangdagi MLA or Kiba Maglamum Ramesur Amadimaki Kunek worker Kranatam Homblag Karuktuna Miamgi Tawal Toram Liba. Wai Swachandra ki mathakta maral sirak libasi yumpam yaude masi miyam ki mayuktani an election steering committee se Wai Swachandra singha ki maikeda ki phongdorakle Wai Swachandra hai miyamna yaduna miyam ki bhut oina tam homlak karaktuna miyam ki sakut tharang kya da kathokpaga loidana thawal tawruktuna Manipur ge manungda masak naiba kendra mo oilakna ba khona ki basi Wai Swachandra khaktane asuk sangpa patamasida karigumba case ama fobo mahaki mathakta leraktraga hausina MLA Housing M. Ramesur Masanda Tarkas amade case Tazilaga. Miam the Makbo case like Hajalaga BJP ticket Piba Yarway Hidana Miam of China Honabane. Asigam bird chap chaba kutam changdam latana Lana Hachilibising Asigi Matakta defamation Taudaning Maram Late. BJP Gi National President Zabinada Amadi Minister Brenda Lusingba Minister MLA Yauba Kakching the Sinkiba meeting Amada. Mioi chamri samangara phawbo puthokpangam da badagi Ramesur masamak ikaiba nangki badagi hauji angawbugi matogumna miamda waida padaba hajinduna khanglibasida miamna thasibigan aike Kakchingna North East ki lunanba city singe manungda ahanbo ina thangna prize phanglagliba ase Wai Swachandra singi miyeng makhada sawka thorang torakpadagi mahinane Kakching kendra da khwaidagi jamna BJP da membership enrollment tawkiba si mahaki matamdane Masigi mahina kumza lising hani taraga panda pangthokiba outer MP election da kendra Nepal ki manungda Kakching kendra na khwaidagi jamna BJP ki vote phangkhibani aike atopa editorial ki kalam madana MLA local area fund sagun tawba MLA sing local area development fund sanggot sagat pagi thabak sing da manunglen ba mong ki thabak khosu sathaduna miyam ki damak sanggot sagat pada thaw yawba amadi miyang ki yaifana ba khalanna ba thawung sa thabagi mahutta Sangkat sagat pagi tabak si matam chan loisin na bahona da bagi sanabi uba fange. Masina marum orge MLA singi local area fund sahi amada lufa crore ani kendra singda sangkat sagat pagi tabak sa tabada. Kumang jausin ba ngamandana ba jaukat pagi maikaida kumang jausin ba ngamandre. MLA local area fund sangkat sagat pagi tabak da loikam nai tabak mong tabak khosu sa taba yauriba asiki maru ebadim ikal matam dakslap matam da Tabak suba Washington election campaign ki khutong chaba launa bani honaba lawe MLA sing imrakta makhoi da lambi semba bo ero community hall saba bo ero atai sem saba ki thabak punamak mafung fana loisin dana matam sangna thamlaba matung mikal matam naksilak matam da loisin gani abo wafom makhoi masa na phongthok saba madi uba phange makhoi ki wafom asida ki khangba kam libadi sengwa sakapa ki mingda khutong chaba lauduna amuk hana lengak po oinana bo khona bani aibasi khangba ngame MLA local area development ki sanggot sagat pagi tabak sa tabada makoi khosabi worker sing thadok tan tabak suanba natragana MLA basana sujadun ahen basandal lambi sa tabana ayambane aduga makoi ki kendra ki miyam dana miyam ki yai fanar ba khanba oina wanbagi thawung chatai langang MLA sing local area fund budget ta haptuna sanction tawribagi maramde
केंद्र की अवत अफासिंग सेंगत सागनबने कोदमोइना मागी केंद्र की लंबी थोक ड्रेनेज कम्युनिटी हॉल क्रेमेटेरियम मई इसिंग की फिल्म फन थमनबने अदबो एमएलए सिंग की मरक्तगी लोकल एरिया फन सेंगत सागनपगी महत्ता फ्री खाउदा हाबसनबगी थोंग चथाबा याउदबा नते अमरोमदना एमएलए लोकल एरिया फन सेंगत सागनपगी थबक सिंग अदु मखोय मसागी फ्री खाउदगी फोटोक्तुना सेम साबगी थबक चथाबनी हना मियाम दो होनना भगोनाई थाउंग असिबक्ति एमएलए सिना मियाम बु करिसु खंगदबु अना लौबगी लिसने एमएलए सिंग लोकल एरिया डेवलपमेंट फंड कदाई फावबा परम चुमना सेनबगे मखोयना सेंगत सागनपगी थबक सिंग करी करम मफमदा सथाखिबगी आबना सिंग बसिंग लाइगांगना थिगतना फ्री थाबदगी चौखटपगी माइकैदा कुमांग चौसलनबा ngamdre masina maram orga lekakna miyam gi damak semgot sagatpagi thabuk paikatre haibagi kholau lauroknabagi maram oidaba nate kendra humpogi mihut MLA singda laigana local area development fund sahi phanga gi tha thakhiba senpham sing ado MLA sing fuksel sengna magi kendra da semgot sagatpagi thabuk satharabadi state ki segi lambi thong mai ising ku khongi fibam fana thamba ngam duna miyam na mahausa gi fonchi da nungaiba पंची महिंग मुखैनना बखोनबदा चावना मतेंग ओइरमगने अदुबो एमएलए सिंगी मरक्ता पुक्चल सेंगदबा मसागी ओइजबना मांग थादना मसागी केंद्रगे मियामबु करिसु लैतना लौदना इलेक्शन मतमदा मखोयना सागुन तौखिबा फनगे सनफम सेंगदो मिखल मतमदा मियामबु सेल्फी तुना अपुखना लैंगक लोनगे सुकदी फाइनर बखोनाय हाबसे मियामना खंगबा मतम यौरे एमएलए सिंगी लोकल एरिया फंड पारम चुमना सिनदबा एमएलए सिंग अदु मागी केंद्रगी मियामना मसा खंगदोक्तुना मिसक मिखल मतमदा फरा तंबिबगी थबक सथरप मतमदा असेंगबा मियामगी खनबा मियागी बेहुत खनबा ngamgane मियामना असेंबली कॉन्स्टिट्यूएंसी होमफोदगी सही मंगागी मिखल पांगथोक्तुना खनखिबा मिहुत होमफोना लाइगा उलोनगी थवाई पांगबा पथमदा ट्रांसपेरेंसी अकाउंटेबिलिटी अमसुंग सेंसिटिविटी लेतबा मियामगी लन सागुन तौदना मसागी पोखै लनगै चोननबा होना बदगी स्टेट असिना चौखटपगी माइकैदा खुमांग चौकसिनबा ngamdabani अदुगा मियामना हिंगबदा अवापा फिबमदा मिनाय नाइथांगी पुंसी मारेलदा हिंगलाखेबने लाइंगाकपसिना मियामबो मकोइगी शक्ति पाइनदबो होनबदा नामथाकी लांगदा थोनबगी थौंग चथबगी मथक्ता अकनबा मियंग चंगदुना असुंबा माइकैदा मकोइबो पुरकपा मतमदा स्टेट असि अतै स्टेट सिंगा मानना चौखटपगी माइकैदा पुखटपा ngamgani एमएलए सिना मियामदगी इजुपगी थबक सिंग थिंगनबो होनबदा मियामगी मफमदा थौना लैना मियंग चंगबगा लोइनना मतम चाना para tambina da मियाम पुनबक पिकअप थोक मतम यौरे मियाम नबिका थोरक मतमदा शक्ति अमतना नम थबा ngamdana स्टेट असि चौखटपगी माइकैदा खुमांग चौसलहनबा ngamgane अतोप पाउ अमदना इमा साखी लैखिदबसी लमदम मसेगी मांगजाबनी आरके मेघन एमकिट की प्रेसिडेंट ओरमबी इमा साखी ने लैखिदबसी लमदम मसेगी यामना मांगजाबनी हाइना आरके मेघन फोंदोखरे साखी लैखिदबगी ngasi wangkai mahubom lambaki lizard library club ta punba manipur kanba इमा लोक डिस्ट्रिक्ट सिंगी इमा सिंह इमुंग मनुंग क्लब की लैगाई की अमदी CSO की मियो सिंग पुन्ना खुसमदुन लैचु कटपगी थौरम सरुग्याफा लाखिबा मैगन पाउमी सिंग द आई इमा साकी खुनाई असिगी धमक सही किया वाजरकलबा नोपी लुप सिंग लुसिंग बा अमने हेन नुंगाइतबदी इमा साकी गुमना इमा लुसिंग बि क्यान पुंसी सेंजल लोइदुन चटखरबा मतुंगदा इमा मिरोल कया अमना करी थौदांग लौरकदगी आइबसनी हाउरकलिबा इमा सिना खुनाई असिगी असौब थौदांग लौरकनी आइबसे एकी थाजबनी आइखे CRPF na thambal sanglen ngak pahokre BJP की पार्लियामेंट्री बोर्ड की मिफम का सिफम कदौरे असेंबली कॉन्स्टिट्यूएंसी अममदा BJP की टिकट तानब इंटेंडिंग कैंडिडेट की मसिंग याम मरमना टिकट लाउथोरपदा फामदब थौदोकसिंग थोरप थिंगनबगिदमक मांगजौना सेक्शन थारोक लोकट पोइना कैसामपाता लेबा थambal sanglen दा CRPF के पर्सन सिंग सेक्शन दा ngak sen बाहुखरे CRPF के पर्सन सिंग अदु अफबा मखल की खुसुखुलाई सिंग पाइदुना BJP के ऑफिस में बांगद फारिंग साना पोस्टर लौदुना लेपदुंगा सिनुबित जुंगबा बदुंगदा मियामना उबा फंके अदुमक पार्टी असिगी मसिन चटपा मिसक अमनदे हानदगी हुना कांसीपुर मतम खरागी हांगलंबा BJP की ऑफिस कांगलंबा CRPF की पर्सन सिंग अदु हाउजिंग कैसामफादा ऑफिस होंगलकलबनिना मफम बसित ओइन गाक सेलकपनि आइरे अमरोमदा तारागनि थोइसुबा मणिपुर लेजिस्लेटिव असेंबली की मिखलदा BJP ना थादोकदबा मिरेपसे कना कना नो हाइबो लैपटॉप ngasisu न्यू दिल्ली दा कंसल्टेटिव कमिटी की मीटिंग पांगथोके असेंबली कॉन्स्टिट्यूएंसी खरथदि ngasisu यानबा मिरे पुथोकपा ngamkhide मरमदुना पार्टी की हाई कमान लौरकपा फिरेपदा चीफ मिनिस्टर नोंगथोंबा बिरेन वर्क्स मिनिस्टर TS बिश्वजित अमसो BJP मणिपुर स्टेट यूनिट की प्रेसिडेंट SR दा यादबा यारोइदोरे थाजबा याबा मफमदगी फंगबा पाउना हाई हाइंग नुमिदांग वरम प्राइम मिनिस्टर नरेंद्र मोदी डिफेंस मिनिस्टर राजनाथ सिंह होम मिनिस्टर अमित शाह BJP के नेशनल प्रेसिडेंट JP नड्डा अमसो मणिपुर के इलेक्शन इंचार्ज भूपेंद्र जाधव सिंह याव पार्लियामेंट्री बोर्ड की मिफम फंगदौरे
Mifam aduda Chief Minister Nongthomba Beren, Works Minister T.S. Biswajit amasung BJP Manipur State Unit ki President A. Sardasu Special Invitee oina saruyagadore. Mifam aduda Manipur State Election Committee ki mafung oipa tawdang loripa. Makoi ahumgi warul sing tagani amasung makoi na fokalakpa suggestion sing committee asina khanagane. Tungda makoi yawan na kana da ticket pigadagi aibadu hanadagi ahuna BJP ki Central Leader sing na kera kana survey tawduna mai pak payaba intending candidates sing ki list adu puthok tuna state kilo sing basingna hairam basing adu ka sangtam na duna yengadawre. Chief Minister Nongthomba Berenti tha asigi kuntarukta pangthokadaba laibak asigi Republic de ki thoram Manipur yaudaba yadabana hayeng thenglabas thengna Imphal da thorakta pe yaroi dore. Masigi dabak hana mangjongna charter flight amar reserve tawduna thamle anu su pahu asina makhatare. Set umpumakta kana mirip oigada ki abadu amukta da lauthokna ba thorang tawgadore. Tha asigi kuntaruki numidang natragana mathangi numita BJP ki ticket lauthokari ana pahu asina makhatare. Atopa pahu amatana special political status bibina da kokomina demand tawkre. Manipur special political status bibina da civil society organization singki apunba body am oriba Coordinating Committee on Manipur Integrity Kokomina Prime Minister Narendra Modi da memorandum thaduna daksin kre. Memorandum adu haukiba January 18 da email amde post ki kudang da thakibani aire. Hiramasi ki matang da lamfel fata leiba UCM ki office da ngasi pawmi singa unaba amada Kokomi ki coordinator L Ratan Kumar na hai state asiki political history da angani yengduna nainarubada India laga na Manipur da sungsui shodana special political status bifam thogi ana fangdoke. Mana maka taradun ai Kokomi hai basi lamdamasi gi CSO kaya na ponjin dona lamdamasi gi apun bagi saktam ngakna da bagi pandam da semba apun bagi khotpuwa mane Manipur si lengak lol puari tongana lai jaba lamdama mane loina da kumja lising ambaga sanipat marhudra mathoi gi mamangda sahi lising ani hen bagi puari lai jiduna Southeast Asia ki lebak singi manungda khwaidagi por leiba leibak am hoina leirame kumja lising ambaga sanipat marhudra mathoi da Anglo War da maithi duna lamdam asi British ki makhada leirake Adabu state asina India da tinringai da Manipur ga India ga gi marakta political ki oiba mari amata laina ramde Ekhoi gi oiba ponchi role khunhai role da Southeast Asia ki lebak sing da yamna matik manghal laina leijaram bane Adabu kumja lising amaga sa Manipur ga mapanda India ki marung chanba state waike Masidasu India ki constitution sembada Manipur gi mihut jaun khidabasi lamtamasi gi myam yamna lebak thibane Amrom da Manipur na India da tin khibasi Manipur miyam gi apam boy khide Manipur da naunam yoi samri taraganipan positive oikre. Manipur da haukiba pungkun pari sege marung da sample lisingani sohum taragamathoi test tawbada myoi samri taraganipan positive oiba thengna duna. Positivity rate cha da taraganipan dasmik ama yaukre. Loinan state asida haujuk phawbada positive oikiba punba mising lakama lising kuntra samri marfudra yaukre. COVID-19 common control room da thadorkba cherolamagi matungina nauna positive oiba thengna kraba chingadu. Imphal East dagi humpotra ni thoi Imphal West dagi chani kuntra ga manga Thaupal dagi taraga mapan Bisnupur dagi taraga nipan Kaksing dagi nifan Kamjong dagi amba Kangpokpi dagi mari Jiribam dagi hom Okrul dagi manga Tamenglong dagi mari Tengnopal dagi taru Senapati dagi tarit Chandel dagi tarit Susanpur dagi taraga mari amade Sandran Am Police Force ki person taramangane makoi kutingbak layeng bagi thabak chathaba aukre loinana makoi na leram mafam sing containment area lauthok pamade Contractorizing sa dabaho kre haujuk pabuda state asida COVID-19 ki active case lising om samri yang kai laire accident da miyoi om sire Bisnupur amadi mai Imphal da ngarang no bidang waram thoki ba tongan pa lambi ki accident da miyoi om sire pawusna hai Bisnupur police station da konba Bisnupur kaithel gi yugo bank mapage tedem lambi da ngarang no bidang pung taruk lum tawa matam da thoki ba lambi ki accident da gari masa thoruk pam miyoi amathi na so pada gele kanaba nangdana sire Lagi terba miu itu gimana wahing pam tombung Elias tomba sahi kulum doi afok W ibo bisa kawe qualify maning lekai dagini magna karang FZ motorcycle ama thauraga thabak jalu bada gi jumda halak pada iyoko bank mapage lambi nakal da khamdo leramba T4 truck amagi maning da thomjin bada thina so pada gi lekan naba nangtana thodok topfam adumak tada leikeda bani aire thodok adu kamari lena da Bisnupur police station na case ama lokhat paga loinana Lagi draba mi adugi asi bahagsang asi postmortem tawraba matung imong madung gi miyoi chingda senagre aire amrom da mai Imphal police station konba mai Imphal thana abang lekai mapagi mai lambi da ngarang nubidang pung taruk minit jangkai mangarom taba matamda mayukna na lakpa saka ani fan ba gari masa ani thomjana bada thina sokpa dagi miyo ani sire lagi draba miyo ani adude singjam mai wangba bagavati lekai dagi sagul sem jeni sai kulum doi afokpa
JDS amadi mai Imphal thana awang lekai dagi thoksom ibungo sahi nifu gamanga apokpati S achawni sagol sem Jenny da gari masa Royal Enfield thawra satpada gari masa Kawasaki Caliber thawra kamyok na lakba thoksom ibungo ga thomjinabada makhoi makthi na sokna maram orak lekana banang dan laikidabani haire Makadarakpa atopa pau amadana China na Taiwan defense zone da warfront kuntra kama panthajilakre Hauzik babu ki record na namit khuding ki oina Taiwan manung da faisalakpada anisuba khwadi ki yamba oina China na Taiwan gi air defense zone manung da ngarang na waisik namit da fighter jet ching na ayam oina warfront kuntra kama panthajilakre haina itet adugi government na fangdokre Masa matung ta lengak sabat democratic itat adubu karigamba matau darabati sakti sinaduna abo kana loksen gadoriba China ki territory ki saruk amari uriba laiba kaduna itat tatana ki halakpagi makhada Taiwan na leire Lisingani kun mathoi gi aroi basaruk adu China na Taiwan gi air defense identification zone ADIZ manungda paktak nada paisilakpa hengalake Madugi manungda Chinese warfront yakai kataruk na zone adu ki manungda changsilakiba October mari ki thaudok aduna sumna gi nong makhakta da khwadi ki masing jamna changsilakiba adune Warflancing adugi manungda Taiwan gi air defense sing sang yangan bagi damak China gi farm jaba jet sing ki manungda gini aina export singna haiba J10 fighter 10 amasung nuclear capable S6 bomber ama yauna jet 16 fighter sing 24 yauri China ka na kari maram dagi kari gumba asigumba soba noma gi mission ama satharak lebno aiba se sengna khangdre adubo sangchalakli ba asi Taiwan gi hekno fokta leiba Ising lamsing yaurba Philippines si the United States samasung Japan naval exercising pangthokiba adugi matungdani adofana attack taroktanaba akiba pinadab amasung paukum pinadaba gidabak January 13 Punitoi foba Japan da pangthokiba exercising aduda US carrier sing US Carl Benson amasung US S Abraham Lincoln jauna US Navy gi jahaz Tarazu ya saruk yaki aning thakaban mit Japan gi maritime self defense force na tweet tawke Ukraine ngakna dapat neto na jahat sing jet sing thakre Ukraine gi bangkai sing the Russia na military faisalaki ba adu dagi leba kadu ngakna dapat jahat sing amasung fighter jet sing enda thajin duna force sing sem sa duna thamkre amasung nongvuk Europe da hand force thajin kre anga sining thauka bu mit neto na fangdokre Russia na landana da bathorang tawri haiba yadrabasu Ukraine gi matakta Russia na lan gi fibam da sangchalakli ba adu kitamak nongchup leibak sing na miuk na riba fibam matu lakhul liba khongthak asinule Western Military Alliance adugi Secretary General Jens Stoltenberg statement amada haike alliance na neto da ahem force ing pirakpada ayakna taramna oke Alliance asigi numpok tang basarukta ahem force thajin ba yauna ally fuda bak ngakthong na ba mathauta ba khongtang pun bak neto na makhata na lokat kane United States na Ukraine da leiba diplomat sing imung manung gi miyoi sing halakna border tawkhre aikiba adugi nomagi matung da Britain su Ukraine da leiba makhoi gi ambassador gi staff amasung makhoi gi Miyoi khara lautholakle aire Russia na matam amada hekta da military gi thabuk paikhalak pa yai an statement amada US embassy amana haike asigumba phibam amada officials in American citizen sing lauthok pangambagi phibam amalairoi maramadana Ukraine da hauja usik lairiba US citizen sing na phibam asigi matungina thabrang tawgadabani haike nongmati Ukraine bo network da hunga da jaungani aibu wasagamba handokna ba amsung cold war matung da alliance aduda Yaukipa nongpok tangba Europe da leiba hanagi communist leibak sing adudagi alliance aduna tropsing amasung kusugulai sing lakthoki kadavani aida Russia da diban tawre United States amasung European Union Russia da Ukraine da landa da na warning tawkre European Union mamang da amuk ukitraba economic sanction thamnarba thawrang tawre aina Denmark na hai hemas Moscow da upon warning amama khoina tharagani aina Brussels da mifam pang thokliba European Union foreign minister sing na aike Nagalamurum dasu UAE na hauthi gi misal ani thatuna thogai kre United Arab Emirates UAE da pandam thamlakiwa hauthi Palestine misal ani ngasi ni thawka bana bita Gulf flyback aduna amarak that kre amasu thowai tuna bhangta gan kre maduda misimina thokidi ana UAE gi defense minister na phangdo kre thawdoga si ana sayul amagi mamangda hauthi rebels na satharkiwa miyom si ke baitek adugi matong dane sahi taruk hena hauthi sina Saudi na Lusingba coalition amagalan thengnarakli ariba coalition aduda UAE su yaure rebel sing aduna Saudi Arabia da misal amsung drone attacks sing anana satharakli amasung January 13 United Arab Emirates ki matakta mamangda amukta tawgedriba attack ama han boina satharake UAE na marak that kiba amasung thorai kiba auti plastic misal sing adugi maset makai sing ado Abu Dhabi ki tongan ba mafam sing ta ki an statement amada defense ministry in aike
Attack punamaki mayukta mathau taba ngakthongnadabaki thorang punam lokhatuna leire haina statement aduna makha take. Ngasi ningthaugabagi hauthi sing attack asi laibak asi konung Abu Dhabi da foil defo amada fan khiba amaso. Miyoyom si khiba aduga masigi international airport manakta mai amasa khan khiba haukiba sahi ki attack adugi matung dagi UAE ki limai da satharakpa ani super attack ne. Saudi Arabia amsung UAE ki mathakta sathagiba pak chawba military operation amaki marik chumbasing ado group aduna pung khora ki manungda lauthok lagani aina hauthina chalaiba Al Masira television channel la haike hauthi Velestek masal amma ningthau panba lebak asigi khathang ba ministerial area amada tarakpada foreigner ani soki amsung workshop sing amsung gari sing soki anangarang nomai singki athengbada Saudi state media na haike Saudi da luchingba coalition aduna Yemen da leiba hauthi target sing da nongtaktaki attack sing chathaduna irai numita yamrabada mi homfo atkre Makatarakba atupa Manipur ki pau makatanga NPP na birep kungi ming law thokre taraga nithoi suba Manipur Legislative Assembly ki mikhalda National People Party NPP ki birep poi ke davan fi ani yauna bioi kungi ming ngasi law thokre ani suba tangka ki ming January 13 phawpa ki manungda law thokna ba sem sari hana NPP ki National Vice President Joy Kumar phawdokre NPP ki birep oina law thokre basing adudi 3 Khurai AC da Laiton Jam Zainanda 4 Khatrikau AC da Sheikh Nurul Hasan 6 Kairau AC da Muhammad Nasiruddin Khan 10 Uripok AC da Yumnam Joy Kumar 12 Kaisang Thong AC da Langpuk Lam Janda Kumar Singh 13 Singjamai AC da Oinam Roman Singh 14 Jai School AC da Huitrum Bigramjit Singh 17 Lamsang da Wangkhaimem Wangbi Sumati Devi 18 Konthaujam AC da Konthaujam Sarat Singh 20 Langthabal AC da Karam Navakishore Singh 22 Wangkoi AC da Khurayam Loken Singh 23 Maingfal AC da Urikimbam Romesh Singh 25 Oinam AC da Iringbam Ongpinalini Devi 27 Moirak AC da Thongam Sandi Singh 33 Airuk AC da Enditen Singh Wangjing Tenta AC da Usam Manglem Singh 36 Wavagai AC da Emranjit Singh 38 Hyanglam AC da Maibam Dhanaver Singh 41 Sandel AC da Lonko Fau Afo Haukiba Masong 49 Tadovi Acida and Kaisi Yaure. Nasinong til Iroi Sembada Liba, Mayul Indoor Holder and Vivik Election Management Committee ki. Oiva Mifam Pang Toklava Patung the Fartik Mirip Oikador Besinging Adu Lautokivane. Mirip Lautok for Adugamari in the Pawishing Hangba, Wangi Pawam Peter than the Deputy Minister, Amasung NPP, National Vice President Joy Kumana High. NPP go in the Taduk Liba Mirip Sing, a sigmund of the criminal case Liva Mirip Yaude. Mirip Amakati political party Amaki MLA Oramba Amana Maral Sidun case file Torpa Mahagyaure. Magnatana party Mirip Orivasing Matakta criminal case labor Amata Yaude. Arabic the contents Sigmar Pau Kara Sipa Pau Tamzeriba. Manipo local news YouTube channel Amati Facebook page Asidagi Yen Video Panamuk Hagasari channel Listen at Domta Kanarabadi. Subscribe to be and subscribe to be Moloina. Like in the share to Sukavi and Prambo Amakahana Tagasari.